State asigi miyang maruoiba lambi ama oiriba miyam na mayai lambi haina khangnariba state highway si lengakna sembi de haiduna ngasi lambi paring asida laiba miyam na lambi Thingjinduna Khongjang Changsinkhre ngasi ayuktagi hauraga lambi paring asigi samurogda laiba Little Master Higher Secondary School mapada maikayadongi miyam na thoraktuna lambi thingki miyam na lambi mayaida Toukhairaga lambi sembidabagi maiyokta Khongjang Changsinkhre Khongjang aduda maram oiraga Lambi paring asida chathok chasin tawbada miyamna chawna khudong chadaba mayoknakhi amaromda ayuk pung 10 rom tarakpa matamda wangoi police ki team laktuna Khongjang Changsilabashu adu laksina bahonakhi maduda Khongjang loi singa police ka matam khara muknakhi tungda Khongjang loi ni haiba nupi khara police na fajin khibadagi khoishauna raba miyamna Khongjang henna kansilakhi adu moinamak hauzik fawbagi oinadi ka henna pamdaba thodok sin thokpagi paudi leite Khongjang asiga mari lainana H khomdombi kaubi nupi amana phongdorakhibada chahi asigi haukiba July gi tang 13 tagi 38 fawgi manungda mongsangai dagi sengmaijing fawbada lambi asi semjinbiu haina mayai lambi apunba lupna tongan ba club organization singa punduna lengakta taksillabashu lakhi July gi tang 13 da Chief Minister N Biren ka unarba matung Work Minister Govindas konthaujamgasu Unaduna wari stanaki adubu mapham kharada nung khara Hanjin banatana hauzik fawba lambi asi sembidana lairi lambi semdriba fawba Khongjang haloi haiki Hajudik chali ba chahi jigi mamangi Manipur State Assembly mamang mangoi nana July gi tang 13 tagi hauraga 38 bogi manungda akoi lambi sembi hu haina akan ba Khongjang ga loinana changjan jarakpagi matung enna Chief Minister na club amasung mara pai bi kobiraga thaminaraga yamna ingna chingnan phajana wari sana matungda athuba matamdam mayai lambi semgani haina mari lainaba authority sing loinaba engineer SO thikadar punamak yauna wari sagraba matungdagi lakpaduna maraktadi moi semde habiaroi nung khara di saiki aduga chairaga hujik fawda lambi se sembidana lakpadagi maramna aikoi mayai lambi apunba lupna khoisauna rakpadagi awaba se ubidare ngasigi BJP sarkarna ubibara ngamra yenge ubidra gadi chatpa yadaba aikoi challaroi hana aikoi lambi se thugairage gomengi maigai dagi lambi se dipamengi maigai dagi lambi se sematri bau aikoi se Khongjang je chol hantoi lambi se thugai ba chole lepoi hujik wangoi police station na aikoi bu yam kanna athingba piri thinga jo moina phara jo akoi hujik lambi thugai ba chole lepoi lambi semdabagi Khongjang gi damakta habado akoi kaishu ki de haibagi aikoi wakhalon dai mongsangai tu sengmaijing thong sibaugi apunbagi Mara paibi ima iben apulak klauka punna khusamnaraga changjan jarapa Khongjang ni masidaida punamakna mateng pangbiu saugatpiu